Security Force na lokalapa checksel thorang ni manung channa Kangpopi District ki Nepali Kuti amadi Imphal East ki Nungram Village amadi Lairok Wi-Fi Village ta chathakiba thiba humbagi thabakta masing yamlaba khulai amadi bom kaya fagat ngamkhre haina police tagi phangba paw mana hairi Kangpopi District ki Nepali Kuti dagi fagalaba khulai sing adudi .303 sniper ama .22 rifle ama single barrel ani 9mm pistol ama 12 bore cartridge manga .303 live round ama IED ama detonator ama meter tara sangba safety fuse ama gram chama lumba commercial explosive ama battery pack ama tube launching ani anti riot shell 62 amadi dummy shell amani hai amadi Imphal East District ki Nungram Village amadi Lairuk Wi-Fi Village tagi fagat ki bukulai sing adudi 7.62mm Russian RPD machine gun ama magazine aniga konana 5.56mm Insas rifle ama magazine yauba .32 pistol ama 2-inch mortar ama 12 bore single barrel ama kilo ani makai lumba explosive ama pompey gun ani pompey cell ama number 36 hand grenade ani WP hand grenade ani wireless radio set ani tube launching ani 60mm improvised mortar shell ama 82mm heavy shell ani 60mm improvised mortar high caliber launcher ama 7.62mm live ammunition 60 5.56mm live ammunition nipu .32mm ammunition ahum amadi 12 bore cartridge ani ni hairi Amaromda Manipur Police CRPF amadi Forest Department ki apun makangbu amana tha sigi tang taraga tare tagi ngarang fawba numit humni camp tawduna Executive Magistrate ki idin makhada IT Road Kangpopi gi apoibada leiriba khulsingda chathakiba operation singda punna ekar khumfugu humdoi romda tharamba popi sing yanthatur mangankhre popi sing adu Lankada ekar kun Bilaizang da ekar taraga nipal amadi Makuida ekar kun manga rompak chawba jingmai singda tharamba thengnarakibani hairi thawdok asigi matangda FIR ama chanduna mafam aduda popi thabada chenaba miyoi sing fanaga thijinba haukhre hairi Lengang na phaba tawda punna sawatsi haina lamlai assembly constituency ki MLA khongwan tabak ibum chada phongdokre wafam asing ngarang Imphal East ki Takhelda Ayushman Arogya Mandri gi testing lab ki mafam amadi breastfeeding corner sangkabagi thoramda phongdokibani thoram aduda MLA khongwan tabam ibum chana hai Takhelda leiba Ayushman Arogya Mandri asina miyamna khudongchaba kaya piri Imphal dagi khara haidokuna leiriba mafam asida mandri asina miyamda ana layengi lamda khudongchaba kaya piduna lakli Ayushman Arogya Mandri asida su test makal taraga humdoi tawbagi khudongchaba piri hairiba facility asi hena pakthok chawthoknaba amadi hojik fangliba khudongchaba sing asidagi hena fanghanaba pandam thamli Lengakna aprobo thabak tawrakpada punna sagatminasi chahi mangagi oina leiriba MLA sing asi karigumba farm tre fatre hairabadi sindoknaba amadi para tambinabagi matam miyamda lei miyamna pamdaba MLA sing vote ta para tambiyu MLA oina leiringaida political gi khudongchaba lawbu manba mawongda MLA aduna pakatpa thabak thoram singda ayet apan pibagi thabak tawbiganu MLA aduna tawriba thabak sing aduna Farabadi punna sagatminasi Manipur asi sanakpanabagi lamda maming leiba amadi afaba sanaroi kaya leiba lamdam amani lengakna sanaroi singgidamak khunggang ama sanabung ama thamba haiba khongthang kaya paikhatli masida Takhelda su sanabung ama thamnaba hotnari lambi ayamba nongju tha yorokringaida semnaba hotnari lamlai assembly constituency asi atai mafam singdagi hena chawkhatpa mangjil thaba constituency ama oina ba kanna honari haina phongdokki amaromda thomaduda saruk yakiba social worker ti damena phongdokkibada hongman tabam ibom chana lamlai assembly constituency ge MLA oina leiba asimak yamna laiba probani MLA asina aten no matam gi manungda paikhalakliba thabak thorom sing aikoi khudingmakna khanglabani constituency asi mangjil thaba mafam ama oina bu honabada MLA KH ibom chana paikhalakliba thabak sing asi aikoi khudingmakna sagatminasi haiki mathang sahi
ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 19ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13 ꯐꯥꯎꯕ ꯎꯠꯇꯔꯈꯟꯗꯅ ꯍꯣꯁ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ 39 ꯁꯨꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯇꯤꯝꯁꯤꯡ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟꯅ ꯅꯣꯃꯤꯅꯦꯠ ꯇꯧꯔꯛꯄꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ AMFAꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝ ꯑꯅꯤ ꯑꯁꯤ ꯏꯪ 2019-20ꯗ ꯃꯈꯣꯏꯅ ꯎꯠꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯃꯤꯅꯦꯠ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯛꯄꯤꯀꯥꯔꯣꯡ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ 4ꯁꯨꯕ ꯆꯥꯛꯄꯤ ꯌꯨꯅꯥꯏꯇꯦꯗ ꯀꯞꯇ ꯆꯥꯟꯗꯦꯜ ꯈꯨꯂꯦꯟ ꯑꯃꯗꯤ ꯔꯨꯡꯆꯥꯡ ꯚꯦꯇꯔꯟꯒꯤ ꯇꯤꯝꯁꯤꯡꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ꯫ ꯆꯥꯛꯄꯤ ꯌꯨꯅꯥꯏꯇꯦꯗ ꯀꯞ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯇꯨꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 18ꯗ ꯁꯥꯟꯅꯈꯤꯕ ꯚꯦꯇꯔꯟꯁꯤꯡꯒꯤ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯔꯨꯡꯆꯥꯡꯅ ꯆꯥꯛꯄꯤꯀꯥꯔꯣꯡꯕꯨ 3-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯔꯨꯡꯆꯥꯡꯒꯤ ꯒꯣꯜ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ 2 ꯑꯃꯗꯤ ꯊꯨꯡꯄꯥꯜꯅꯨꯡꯅ ꯆꯟꯈꯤ ꯑꯃꯗꯤ ꯑꯃꯅ ꯃꯣꯔꯅꯤꯡꯖꯣꯏꯅ ꯆꯟꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19ꯗ ꯆꯠꯊꯈꯤꯕ ꯅꯨꯄꯥ ꯀꯥꯡꯂꯨꯞꯀꯤ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯆꯥꯟꯗꯦꯜ ꯈꯨꯂꯦꯟꯅ ꯇꯝꯄꯤ YCꯕꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤ꯫ ꯆꯥꯟꯗꯦꯜ ꯈꯨꯂꯦꯟꯒꯤ ꯋꯤꯅꯤꯡ ꯒꯣꯜ ꯑꯗꯨ ꯅꯤꯀꯤꯅ ꯃꯦꯆꯀꯤ 35ꯁꯨꯕ ꯃꯤꯅꯤꯠꯇ ꯆꯟꯈꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯂꯣꯖꯤꯡ ꯁꯦꯔꯦꯃꯅꯤ ꯑꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ DB ꯄꯋꯥꯔꯅ ꯆꯤꯐ ꯒꯦꯁꯠ, ꯆꯥꯟꯗꯦꯜꯒꯤ ꯑꯦꯗꯤꯁꯅꯦꯜ SPꯁꯨ ꯑꯣꯏꯔꯤꯕ DSA ꯆꯥꯟꯗꯦꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TS ꯆꯥꯝꯅ ꯑꯅꯥꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯤꯜꯆꯔꯗ ꯂꯩꯕ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯀꯣꯂꯔ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯒꯤ ꯐꯨꯠ 18 ꯔꯣꯝ ꯁꯥꯡꯕ ꯕꯔꯃꯤꯁ ꯄꯥꯏꯊꯣꯟ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯐꯥꯗꯨꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯄꯨꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯏꯊꯣꯟ ꯕꯔꯥꯛ ꯚꯦꯂꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯁꯤꯟꯅꯈ꯭ꯔꯕ ꯄꯥꯏꯊꯣꯟ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣ 100 ꯔꯣꯝ ꯂꯨꯝꯃꯤ ꯍꯥꯏꯔꯤ꯫